ꯍꯜꯂꯣ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯑꯍꯥꯟꯕꯃꯛꯇꯗ ꯏꯆꯤꯜ-ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯒ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦ, ꯄꯦꯔꯨꯛꯀ ꯑꯥꯂꯨꯒ ꯏꯔꯣꯟꯒꯦ꯫ ꯄꯦꯔꯨꯛ, ꯑꯥꯂꯨ, ꯌꯣꯡꯆꯥꯛ ꯇꯧꯔꯒ ꯏꯔꯣꯟꯒꯦ꯫ ꯁꯤ ꯂꯩꯔꯦ, ꯌꯣꯡꯆꯥꯛꯁꯦ ꯑꯩꯅ ꯈꯣꯛꯇꯣꯛꯑꯒꯅꯦ, ꯅꯍꯥꯟ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯦ ꯍꯥꯏꯕꯅꯤ ꯁꯤꯁꯦ ꯑꯩꯅ ꯈꯣꯛꯇꯣꯛꯑ ꯊꯝꯃꯤꯕ꯫ ꯀꯩꯅꯣ ꯇꯧꯔꯤ, ꯃꯨꯁꯜꯂꯛꯏꯗꯣ, ꯐ꯭ꯔꯤꯖꯇ ꯊꯝꯕ ꯃꯨꯁꯜꯂꯛꯏꯅꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯁꯤ ꯑꯂꯤꯕꯗꯤ ꯅꯠꯇꯦꯀꯣ, ꯏꯅꯧ ꯅꯧꯕ ꯃꯔꯨꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯔꯨꯁꯤꯅꯦ, ꯃꯀꯨꯁꯦ ꯃꯨꯁꯜꯂꯛꯏꯗꯣ꯫ ꯑꯗꯨꯒ ꯃꯨꯔꯁꯨꯅꯦ ꯑꯗꯨꯝ ꯅꯧꯗꯤ ꯅꯧꯔꯤꯗꯣ, ꯌꯦꯡꯉꯨꯇꯨ ꯊꯣꯠ ꯊꯣꯠ ꯊꯤꯠꯇꯤ ꯅꯧꯔꯤꯗꯣ ꯎꯔꯕ? ꯑꯗꯣ ꯄꯦꯔꯨꯛꯀ ꯑꯥꯂꯨꯒ ꯌꯣꯡꯆꯥꯛꯀ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯗ ꯏꯔꯣꯟ ꯆꯥꯕ ꯍꯥꯎꯕꯅꯤꯅꯦ꯫ ꯁꯖꯤꯕꯨ ꯃꯌꯥꯗ ꯁꯨꯃꯥꯏꯅ ꯄꯦꯔꯨꯛ, ꯑꯥꯂꯨ, ꯌꯣꯡꯆꯥꯛ ꯏꯔꯣꯟ ꯆꯥꯕꯁꯦ ꯍꯥꯎꯕꯅꯤꯀꯣ꯫ ꯑꯗꯣ ꯑꯩ ꯄꯦꯔꯨꯛꯁꯦ ꯁꯦꯝꯈꯤꯒꯦ, ꯚꯤꯗꯤꯑꯣꯁꯦ꯫ ꯄꯦꯔꯨꯛꯁꯦ ꯁꯦꯝꯈꯤꯒꯦ ꯃꯌꯥꯝ꯫ ꯁꯤ ꯃꯔꯥꯀꯥꯁꯦ ꯂꯣꯏ ꯍꯥꯞꯆꯜꯂꯤꯕ ꯑꯩꯅꯅꯦ꯫ ꯃꯔꯥꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ꯫ ꯂꯣꯏꯔꯦ, ꯐꯨꯠꯅꯕ ꯇꯧꯒꯦ꯫ ꯁꯤꯁꯦ ꯁꯤꯗ ꯇꯦꯡꯀꯣꯠꯁꯤꯒ ꯍꯥꯞꯆꯟꯒꯦ ꯁꯨꯃꯥꯏꯅ꯫ ꯁꯤ ꯑꯩ ꯐꯨꯠꯅꯕꯩꯗ ꯁꯤꯒ ꯂꯩꯔꯦ, ꯑꯗꯣ ꯑꯥꯂꯨꯒ ꯌꯣꯡꯆꯥꯛꯀ ꯄꯨꯟꯅ ꯍꯥꯞꯆꯜꯂꯦ꯫ ꯑꯗꯨꯒ ꯁꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯗꯣꯏꯅꯤ, ꯑꯗꯨꯒ ꯐꯨꯠꯇꯣꯏꯅꯤ꯫ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ꯫ ꯑꯩꯅꯅꯦ ꯁꯤꯁꯦ ꯇꯦꯡꯀꯣꯠꯇ ꯍꯥꯞꯄꯤꯁꯦ, ꯄꯦꯔꯨꯛꯇꯩ ꯊꯣꯛꯂꯛꯄ ꯃꯍꯤꯗꯣ ꯑꯗꯨ ꯂꯪꯊꯣꯛꯅꯤꯡꯗꯅ ꯇꯧꯔꯤꯅꯦꯕꯅꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯐꯨꯠꯈꯤꯒꯦ꯫ ꯌꯦꯔꯨꯝꯁꯤ ꯑꯃꯨꯛ ꯐꯨꯠꯅꯕ ꯇꯧꯈꯤꯒꯦ꯫ ꯌꯦꯔꯨꯝꯁꯤꯗꯤ ꯀꯨꯀꯔꯗ ꯀꯥꯝꯍꯟꯗꯣꯏꯅꯤ꯫ ꯑꯥꯂꯨ ꯍꯥꯞꯈꯤꯒꯦ꯫ ꯁꯤ ꯑꯥꯂꯨꯁꯦ, ꯁꯤꯅ ꯄꯤꯛꯄꯅꯤꯅ ꯃꯄꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯒꯦ, ꯁꯤꯅ ꯆꯥꯎꯕꯅꯤꯅ ꯈꯤꯇꯪ ꯈꯥꯏꯒꯦ꯫ ꯀꯥꯝꯃꯛꯇꯣꯔꯦ, ꯑꯅꯤꯔꯛ ꯈꯛꯇꯪ ꯀꯥꯝꯍꯟꯒꯦ ꯌꯦꯔꯨꯝꯁꯦ, ꯏꯔꯣꯝꯕꯁꯤꯁꯨ ꯃꯨꯜꯂꯛꯑꯅꯤ꯫ ꯁꯤꯒꯤ ꯀꯦꯆꯞꯁꯤꯅ ꯆꯞꯄꯒ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯨꯇꯨ ꯃꯌꯥꯝ꯫ ꯃꯍꯤꯕꯨ ꯌꯥꯎꯗ꯭ꯔꯦꯍꯦ ꯃꯌꯥꯝ꯫ ꯃꯨꯜꯂꯅꯤ꯫ ꯐꯖꯅ ꯃꯨꯜꯂꯦ꯫ ꯏꯔꯣꯟꯈꯤꯒꯦ꯫ ꯌꯣꯡꯆꯥꯛꯁꯦ ꯈꯟꯗꯣꯛꯀꯦ꯫ ꯑꯥꯂꯨ ꯃꯀꯨꯁꯦ ꯈꯣꯛꯈꯤꯒꯦ꯫ ꯑꯥꯂꯨꯁꯦ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒ ꯈꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ꯫ ꯑꯗꯣ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒꯅꯦ, ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯅ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯇ꯭ꯔꯤꯕ, ꯏꯔꯣꯟꯅꯕꯩꯅꯤꯅ ꯃꯍꯥꯎ ꯂꯩꯅꯕꯩꯅ ꯃꯄꯨꯝ ꯃꯄꯨꯝ ꯐꯨꯠꯂꯤꯅꯤ ꯃꯌꯥꯝ꯫ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯥꯂꯨꯁꯦ ꯁꯤꯒ ꯍꯥꯞꯆꯟꯒꯦꯀꯣ꯫ ꯁꯤꯒ ꯇꯣꯉꯥꯟ ꯃꯣꯔꯣꯛ ꯅꯣꯏꯒꯦ꯫ ꯇꯣꯉꯥꯟ ꯃꯣꯔꯣꯛ ꯅꯣꯏꯕꯗ ꯑꯥꯂꯨ ꯀꯩꯀꯥ ꯌꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯦ꯫ ꯌꯦꯔꯨꯝꯁꯤꯁꯨ ꯃꯨꯜꯂꯦ, ꯌꯦꯔꯨꯝꯁꯦ ꯍꯥꯟꯅ ꯍꯩꯗꯣꯛꯅ ꯏꯪꯍꯟꯈꯤꯒꯦ ꯁꯤꯁꯨ꯫ ꯏꯔꯣꯟꯒꯦ ꯑꯃꯨꯛꯀ꯫
ꯇꯣꯉꯥ ꯃꯣꯔꯣꯛꯁꯦ ꯌꯣꯡꯆꯥꯛꯇ ꯉꯥꯜꯂꯤꯅꯦ ꯑꯩꯅ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯂꯣꯏ ꯍꯥꯞꯄꯣꯏꯒꯦꯀꯣ ꯇꯣꯉꯥꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦ ꯖꯥꯡꯕꯅꯤ ꯑꯩꯒꯤꯁꯦ ꯁꯤ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯑꯂꯨꯁꯦ ꯍꯥꯞꯆꯟꯒꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯗ ꯌꯣꯡꯆꯥꯛ ꯑꯂꯨ ꯄꯦꯔꯨꯛ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯄꯦꯔꯨꯛꯁꯤ ꯑꯃꯨꯛ ꯍꯥꯞꯆꯟꯒꯦꯀꯣ ꯁꯤ ꯄꯦꯔꯨꯛꯁꯦ ꯌꯦꯡꯉꯨ ꯃꯁꯥꯒꯤ ꯃꯍꯤꯅꯤꯀꯣ ꯁꯦ ꯁꯤꯁꯨ ꯍꯥꯞꯆꯟꯗꯣꯏꯅꯤ ꯑꯩꯗꯤ ꯍꯤꯡꯅ ꯆꯥꯕꯗꯣ ꯉꯝꯗꯦꯕꯅꯦ ꯃꯥꯏ ꯃꯅꯝꯗꯣ ꯍꯩꯅꯗꯦ ꯈꯪꯗꯦ ꯁꯤꯒ ꯑꯂꯨ ꯌꯣꯡꯆꯥꯛ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯑꯣꯏꯗꯤ ꯂꯣꯏꯔꯅꯤ ꯍꯥꯎꯕꯗ ꯌꯥꯝ ꯅꯣꯏꯕꯩ ꯃꯊꯧ ꯇꯥꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯁꯦꯝꯈ꯭ꯔꯕꯅꯤꯅꯅꯦ ꯌꯣꯡꯆꯥꯛꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯁꯣꯏꯖꯟꯅ ꯊꯥꯛꯈꯤꯒꯦ ꯁꯤ ꯐꯗꯤꯒꯣꯝꯁꯦ ꯈꯤꯇꯪ ꯁꯣꯏꯈꯤꯒꯦ ꯁꯤ ꯑꯗꯨꯝ ꯁꯣꯏꯖꯟꯕ ꯌꯥꯔꯤꯅꯤ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯍꯩꯖꯥꯡꯗ ꯁꯨꯃꯥꯏꯅ ꯁꯣꯏꯖꯟꯕꯗꯣ ꯃꯤꯅ ꯀꯅꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅꯩꯗꯣ ꯑꯗꯨꯅ ꯑꯩ ꯇꯣꯉꯥꯟꯅ ꯁꯣꯏꯒꯦ ꯑꯗꯨꯒ ꯍꯥꯞꯆꯟꯒꯦ ꯁꯣꯏꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯟꯒꯦ ꯈꯤꯇꯪ ꯐꯗꯤꯒꯣꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯏꯔꯣꯟꯕ ꯑꯩ ꯌꯦꯔꯨꯝꯒꯤꯗꯤ ꯇꯧꯗ꯭ꯔꯤ ꯌꯦꯔꯨꯝꯒꯤ ꯑꯃꯨꯛ ꯇꯧꯈꯤꯒꯦ ꯁꯤ ꯂꯩꯈꯤꯁꯅꯨ ꯁꯤꯒꯤꯗꯤ ꯂꯣꯏꯔꯦꯀꯣ ꯌꯥꯝ ꯌꯦꯡꯉꯨ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯌꯣꯡꯆꯥꯛꯀ ꯄꯦꯔꯨꯛꯀ ꯑꯂꯨꯒ ꯏꯔꯣꯟꯕꯗꯤ ꯌꯥꯝꯗꯤ ꯍꯥꯎꯕꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯤꯡꯅ ꯆꯥꯕꯗꯣ ꯉꯝꯗꯦꯕꯅꯦ ꯄꯦꯔꯨꯛꯀꯤ ꯃꯅꯝꯗꯣ ꯑꯍꯤꯡꯕꯒꯤ ꯃꯅꯝꯗꯣ ꯑꯩ ꯍꯩꯅꯗꯦꯅꯦ ꯑꯗꯨꯗꯨꯅ ꯐꯨꯠꯂꯤꯕ ꯊꯥꯡꯒꯠꯈ꯭ꯔꯒꯦ ꯌꯦꯔꯨꯝ ꯑꯃꯨꯛ ꯍꯣꯠꯅꯔꯒꯦ ꯌꯦꯔꯨꯝ ꯑꯃꯨꯛ ꯍꯣꯠꯅꯔꯒꯦ ꯍꯧꯖꯤꯛ ꯃꯀꯨ ꯈꯣꯛꯄꯤꯒꯦ ꯌꯦꯔꯨꯝꯁꯦ ꯂꯣꯏꯔꯦ ꯌꯦꯔꯨꯝ Hai rồi nó ꯑꯩꯒꯤ ꯌꯦꯔꯨꯝꯁꯦ ꯃꯌꯥꯝ ꯏꯆꯝ ꯆꯝꯅ ꯊꯣꯡꯗꯣꯏꯅꯤꯀꯣ ꯄꯥꯁꯄꯣꯔꯠꯅ ꯊꯥꯎ ꯌꯩꯔꯒꯅꯦ ꯇꯤꯜꯍꯧ ꯆꯅꯝꯒ ꯀꯔꯤꯝ ꯍꯥꯞꯄꯣꯏ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯊꯣꯡꯗꯣꯏꯅꯤ ꯁꯣꯝꯗ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯌꯦꯔꯨꯝꯁꯦ ꯍꯥꯟꯅ ꯉꯥꯛꯇꯪ ꯉꯧꯈꯤꯒꯦ ꯑꯗꯨꯒ ꯄꯥꯁꯄꯣꯔꯠ ꯍꯥꯞꯆꯟꯒꯦ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯑꯩ ꯃꯈꯨꯝ ꯀꯨꯞꯁꯟꯒꯦ ꯀꯤꯖꯕꯅ ꯄꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯒꯦ
ꯃꯅꯨꯡꯗ ꯆꯪꯅꯕ ꯌꯥꯅꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯔꯨꯝ ꯊꯣꯡꯕꯁꯨ ꯉꯥꯛꯇꯪ ꯉꯧꯔꯒ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂ ꯁꯧꯍꯜꯂ ꯑꯗꯨꯝ ꯊꯥꯡꯊꯔꯅꯤ ꯐꯗꯤꯒꯣꯝ ꯊꯥꯛꯑꯒ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯉꯧꯕꯗ ꯊꯥꯛꯈꯤꯕ ꯃꯣꯔꯣꯛꯇꯣ ꯁꯤꯁꯦ ꯑꯩ ꯅꯣꯛꯈꯥꯏꯗꯣꯏꯅꯦꯕꯅꯦ ꯁꯨꯃꯥꯏꯅꯅꯦ ꯌꯦꯔꯨꯝ ꯊꯣꯡꯕꯗ ꯄꯥꯁꯄꯣꯔꯟꯅ ꯊꯥꯎ ꯌꯩꯕꯗ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯊꯥꯛꯄꯗ ꯌꯥꯝ ꯍꯥꯎꯋꯦꯕꯅꯦ ꯈꯪꯗꯦ ꯃꯌꯥꯝꯗꯤ ꯑꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯇꯦꯁ ꯑꯃꯗ ꯆꯠꯂꯤꯗꯣ ꯁꯨꯃꯥꯏꯅ ꯅꯣꯛꯈꯥꯏꯔꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯌꯥꯔꯅꯤ ꯃꯍꯤ ꯍꯩꯖꯤꯟꯗ꯭ꯔꯣꯕꯅꯤ 와ꯐꯖꯅ ꯁꯧꯔꯦꯍꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯦ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯩ ꯃꯨꯠꯊꯠꯂꯒꯦ ꯌꯦꯟꯊꯣꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯄꯦꯔꯨꯛ ꯏꯔꯣꯟꯕ ꯂꯩꯔꯦ ꯑꯗ ꯁꯤꯗ ꯃꯆꯤ ꯆꯤꯛꯅꯕ ꯁꯂꯥꯠ ꯑꯃ ꯂꯩꯔꯦ ꯒꯥꯖꯔꯒ ꯀꯩꯅꯣꯒ ꯀꯔꯤ ꯍꯥꯏꯌꯦ ꯊꯕꯤꯒ ꯑꯗꯨꯒ ꯌꯦꯔꯨꯝ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ